Nupa nipa luhongkhre Lakh kaya Louthokkhre 8LUHONGKHRE Suba OINA Nupa ama Thiringei Looteri Dhulhan adu Policena Fakhre Maharashtra ama natraga ani luhongbadagi hendokladuna amagi mathangda ama Nupa nipa luhongkhiba amasung makhoidagi thok tawduna lupa Lakh kaya Louthokhibi Looteri Dhulhan ama Policena Fakhibaga loinana thamoi sokpa thodok ama Nagpur da thokre official singi matung ina Samira Fatima kaubi accused aduna mahaki mathangi target adu thirakhibada mahak Fakhre mahakna magi 8 suba sakthak oiba yai haina khanba ama unaringai da mahakpu phakibani Policena ahanbagi thigatpada accused nupi aduna magi mapuroibasing adubu blackmailing tawkhi amasung makhoidagi namduna sel lauthoi haibasu khangba ngamkhre Policena case ama register tawkhibaga loina investigation ama sathaba hokre police investigation na Samira Fatima na magi tonga tongarba mapuroibasing dagi namduna sel launaba gang amaga loina thabak torma thengnakre accused Samira haibasi yamna mahi masin haiba amasung ozaki simfamda leibani haibasi police investigation khangkhre mahakna hauki bajahi taraga manga henbada akhanana maral mathum paiba luhonglaba muslim community de leiba nupa singda pandam thamduna nupa kayamarum minamkhre haina authority na chingnei mahaki bapuroiba singdugi manungdagi amana sel oina amasung bank transfer animaki khuthangda mahakna victim amadagi lupa lakh yankhai amasung atopa amadagi lupa lakh taraga manga laukhre haiki mahakna reserve banki senior officer singdagisu masimak tawki Samira na mahaki chakthak oigadabasing adu khangnanaba amasung somatnaba magi punsigi matangda thamoi sokpa wari sing phongdoladuna matrimonial website amasung Facebook natraga WhatsApp call sing sijinaki haina investigator singna makhatana phongdoraklei angang amagi mama oiraba loinana nupaga khainaraba upai laijadraba amani haiduna mahakna minungsi amasung thajaba utki mamangi thodok amada mahak mirole haina minamlaga Policena phagadabadagi nantho hauki adum oinamak Nagpur gi sa dukan amadagi mahak July 18 da Policena Fakhre haire